𝚑 ꯋꯤꯁ ꯑꯝꯇ ꯇꯧꯖꯒꯦ. 𝚑 ꯋꯤꯁ ꯑꯝꯇ ꯇꯧꯖꯒꯦ ꯉꯥꯏꯈꯣ ꯀꯥꯝꯗ꯭ꯔꯤꯉꯩꯗ. ꯑꯩ ꯉꯥ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯇꯦꯁ ꯇꯧꯕꯗꯣ. ꯑꯩ ꯆꯥꯗꯤ ꯈꯤꯇꯪ. ꯍꯦꯜꯂꯣ everyone, ꯉꯁꯤꯁꯤꯅ ꯀꯩꯅꯣꯅꯤꯗ ꯁꯨꯝ ꯍꯣꯏ ꯃꯌꯥꯝ ꯆꯪꯕꯣꯏ ꯃꯌꯥꯝ ꯆꯪꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯣꯃꯣꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯃꯣꯝꯇꯨꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯍꯥꯏꯇꯥꯔꯦꯅꯦ. ꯃꯃꯥ ꯑꯣꯏꯗꯧꯔꯕꯒꯤ ꯕꯦꯕꯤ ꯁꯥꯋꯔ ꯇꯧꯒꯦꯅ ꯁꯨꯝꯕꯁꯤ ꯏꯃꯥꯟꯅꯕꯤ ꯌꯥꯝ ꯌꯥꯝꯗꯦ ꯁ꯭ꯃꯣꯜ ꯁꯔꯀꯜꯅꯦ. ꯑꯩ ꯏꯃꯥꯟꯅꯕꯤ ꯕꯤꯖꯤꯇꯥ, ꯗꯣꯛꯇꯔ ꯕꯤꯖꯤꯇꯥ, ꯗꯣꯛꯇꯔ ꯑꯃꯤ ꯑꯗꯣ ꯃꯣꯏ ꯑꯅꯤꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯀꯌꯥꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯏꯅꯥꯎꯄꯤꯁꯨ ꯃꯥꯁꯨ ꯃꯕꯨꯛ ꯊꯤꯜꯂꯦ ꯑꯗꯨꯝ ꯄꯤꯑꯦ ꯂꯩꯔꯦ. ꯆꯥꯛ ꯊꯣꯡꯉꯦ ꯈꯣꯠꯂꯦ ꯑꯩ ꯑꯩꯈꯣꯏ ꯃꯧꯅ ꯊꯣꯡꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯅ ꯈꯣꯠꯄ ꯔꯦꯗꯤ ꯇꯧꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯈꯥ ꯇꯥꯕ ꯀꯩꯅꯣ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨ ꯃꯊꯛꯇ. हरिपोपला तो सिपोपला फ्रीज के नाखन तो बोतल में मैं ये तो वीडियो नवी ले मोर अबू सुरुपा की इशूगी इशूपा कमिंग इशूगी है कमिंग सुन अबू का है कमिंग सुन अबू ही ना मुझे को इधर का बा मां बा थोड़ा इधर बा ओ ये सब मां थे ना अभी तो कोई कुक सिना ले मा थांग थिल्ले इसकी कोई थांग कोई थिल्ला है बोले रोई तौरगे ꯑꯩ ꯅꯪ ꯁꯤ ꯇꯧꯔꯝꯃꯅꯤ ꯈꯪꯉꯦ ꯑꯩ ꯑꯩ ꯉꯥ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯇꯦꯁ ꯇꯧꯕꯗꯣ. ꯑꯩ ꯆꯥꯗꯤ ꯈꯤꯇꯪ. ꯀꯨꯀꯨꯝꯕꯔꯗꯨꯗꯤ ꯈꯪꯗ꯭ꯔꯦ. ꯁꯤꯅ ꯔꯣꯁ ꯑꯩ ꯐꯪꯕ ꯂꯥꯎꯕꯤ. नेनेगी ननावसे सन मा मोनी नंगी बोलसे 뭐 그냥 놀다. 처음 보는 킹스 봐. 상상자들. 까마귀 꼬매야. 𝚑 ꯋꯤꯁ ꯑꯝꯇ ꯇꯧꯖꯒꯦ. 𝚑 ꯋꯤꯁ ꯑꯝꯇ ꯇꯧꯖꯒꯦ ꯉꯥꯏꯈꯣ ꯀꯥꯝꯗ꯭ꯔꯤꯉꯩꯗ. ꯇꯦꯛꯇ ꯀꯥꯏꯗꯕ. ꯇꯦꯛꯇ ꯀꯥꯏꯗꯕ. ꯌꯥꯔꯦꯀꯣ? ꯀꯥꯏꯔꯦꯀꯣ? 난 빠는 삐
ꯁꯤꯗꯤ ꯂꯥꯛꯑꯦ ꯁꯤꯁꯦ ꯄꯨꯛꯅꯤꯡ ꯃꯉꯥ ꯄꯣꯛ 아미 닦아봐. 난 이거를 내려줘. 아미랑 금방 터니까. 미장어. 너네 좀 힘들어. 이용 넣으러 파이팅 쓰러 하나 믿어 있는데 봐. 포토스 비디오 쓰러 그래. ไม่เลยนั่นน่ะ สวยนั่นเลย สบายหรือวางถูกอะไร 차 이용 알아. ไอ้ไม่ไปได้ไงอ่ะ 한번만 봐줘. สายไปหรอใช่นะยิงได้หรอเรายิงได้ยังไงเรายิงได้หรอ 시계다.ไปหรอ ภาพเราต้องใส่ ว้าวไปนะสิบ 해피 로얄 마 해피 해피니스 로얄. 아이 손에 들어 엄마. 내 나빠라 엄마. 잠깐 있어. 무슨 거? 비디오랑 포토로 로이 스토리. ไอ้โอป้ารอเลยผู้เสีย 로이. ไอ้โคน 링링 라오이 리뿌야. 뚜뚜 비디오가 언더 설레. 그러니까 또 왜 허비자요 허비자요 라이 와우 두 라이 찍고 두 So ngasi smile tawdana ngasi baby shower mom to be celebration mayam changdana yamna nungai na harau ta yamna sinbigre chakgen amaga loinana no makha ta video dum ei upload tok jarake ngasi video se matung tarakpada afaba oirsanu na ei isordagi thongni jari so mayam see you again